ngasi nungdaram phongkhiba tongan Manipuri sifongsinglegi maruoiba ipausing khongacharakana Manipur top channel dagi mayamda share tawjage ahanbada maruoiba paw ama oina lakhacharakanda ising mayaida lana pata piramba karmasari taruk fare BDF singi yaifa thaurangi thabak sarkarna paikhatkani CM BDF singi yaifa thaurangi thabak minister N Biren paikhalakpagi damakta thagatpa phongdoktuna memonto khudol tokiba Manipur gi law and order miyam gi punsi amadi lanthum ngak senbada achauba thodang loriba village defense force BDF singi yaifanaba thabak thorang sarkarna matam gi oina paikhatnaba hotnagani hauzik Manipur gi district taraga taruki oina lairiba BDF personnel lising tara henba sing asi police personnel oina lauba yarambani adubo Manipur sarkar gi sel thungi phibam phatabana BDF personnel oina laukhibani BDF singda matam gasanaba honorarium pinaba sarkarna khanari madugi damakta RR kadaida kari soib yaubige semdok sadokpa yabage haibadu government ki thakta khanaraga thabak oina pangthoknaba hotnagani haina minister na phongdokre wafamasi all Manipur BDF welfare association na sinduna taragani thoi suba state level village defense force BDF ki rising degi thoramasi nungthil Manipur state Film Development Society gi auditorium da pangthok pada guest ki warol piraduna minister N Biren phongdokhibani magna hai Manipur sarkar gi makhada lairiba karmasari singni association singba semduna makhoina tanba dabi edu pidrabadi thabak tawroi haibigi hainabi thadokadabani police na makhoi gi dabi pide haiduna nungmai thadoktuna service lab kadra Doctor su makhogi dabi phangde haiduna thabak lep kadra oja su makhogi dabi phangde haiduna lairik tamliba tokadra maduna sarkar gi karmasari singna dabi ama tanbada ransom tanbagi matawgum mantiknabagi yamna phataba satnabi ama laidiba si thadokadabani hakhi BDF singna taliba dabi singadu sarkarna yamna mun khannaraga thabak oina pangthoknaba honagani hakhi CM na hai BDF tagi hauraga MR amadi Manipur personnel kaya makok thongmasingna lana sijinai haibasi khangle maduna asiguma lana sijinabagi thaba asi toknabasu appeal tokhi maduna travadi sarkarna lokhatpham thokpa thabak lokhatkani haiki haujik phawbada BDF personnel singda Rasan mani lupa lising ani yauraga lupa lising taraga supnagi sangwa khak piriba asina imung manung puba ngamgadaba nate haibadu sarkarna khangi dubo hana BDF personnel singi honorarium lupa lising ahum khak piramba adudagi thengthang kya thokna sarkar sina mathang hengalaktuna hauji honorarium oina lupa lising nipan ga sangwa aduga rasan mani oina lupa lising ani fangale maduna masigi matakta amuka hena phanganaba sarkarna khanaraga thabak oina pangthoknaba hotnagani haiki tharamasiga mari lainina minister na wangang bada phungdokhibadi sarkar gi karmasari singi manungda revenue department gi karmasari tarukna lan ising mayaida amadi pata pifam thoktaba mafam singda pata pithoklamle aran ba thawong asi torambagi damakta karmasari taruk asi phagatuna ain gi oba thabak chapsana lokhalaga pifam thokpa serak ado piragani haiki sarkar gi karmasari singna thamoi singna thabak tawgadabani hana pata taduna lairiba ingkhol amada lana pata amaga pisinduna khatna sainabagi thabak thuanba pata piba yadaba reserve forest amadi wetland partner singbat pata pisinbagi thabak chathabasi sapsana thingnaba hotnagani loinana senaba karmasari sing aingyoeba serak sapsana pigani haki ngasigi thoram aduda all Manipur BDF welfare association gi chief advisor oibada natana kanglai paki mairagi chief editor wangkhemsa samjaina thoram pu oki guest of honor oina mahut minister ohinari lok sabha gi MP Dr RK Ranjan Manipur gi DGP LM Khautai amadi BDF ki nodal officer oiriba ADCP Stopper Dongel amadi Morning Bell gi public sir Basanta Sarmana Singbana Saruyaki Tharamasiga mari lenana mathau masak khangna thabak pangthokpa BDF personnel kyara minister na memento piduna ikai khamnabu utki heba pawmasu phonakhi atopa pawamana sahi sudana gari thauba angang sing phagat pahokre makhatana gari tharok labadi phaduna sai ahum jail thamba horagani SP traffic saliba sai asigi January thadagi hauna sathaba
haukiba road safety working manung sana traffic police na Imphal Shahar amasum akoiba maphamsingda sahi sudana gari thorakpa angangsing fagatpa hokre tha asigi ahumna traffic police ki SP Sharma gi lusing makhara satakhiba drive ta masagi sahi taraga nipan sudriba inkhalagniba nupa masa amadi nupi masa singni engine pan ma gari sing thorakpa fagatpa hokre fagalaba angang sing asigi mama mapa sing kauraga makha tana gari thawandana warning pibigi thabak satakre Satharagdiba drive asiga mari lainana Imphal West ki traffic police ki ASP oiribi Sharmana paumi singa unabada phongdokhibadi sahi sudana gari tharakpa angang singi mama mapa faduna logi oiba action lokhatuna sahi ahum phawba kaisum sangna thamba horagani lamdam sida lairiba mama mapa oiba singna sahi sudriba angang singda engine panma gari piduna thawonbagi sanabi ama haudoraklibasi mayam sangduna muthanaba hotnaminasi haiki mauna makhata kibadi ngasi fagat kiba miyoi singasi ahanba warning piduna makhata na tawduna ba khankhre kariguma traffic police na satharagliba ahanba drive asibu tawsadaduna makhata na sahi sudriba angang singda gari piduna thawolabadi mama mapa phaduna hena kanba aingi sapsaba thabak sing lakhatkani masida natana niyam kaina gari thorakpa amasu parking mafam sadana khamjinba singsu fagatpa horagani haina phongdokhi haiba pawmusu phonakhi Makha satharak point na to papawa mana Myanmar misam hat ki ba condemn tawi CPI tha asigi ahumna Myanmar democracy hanjil hananaba khongjang sathabada misam kunthra ga nipan military na nongmaina kaptuna hat ki babu Manipur State Council CPI na akan ba mona condemn tawrakli atopa yamna nungai riba paw mana myam CM Biren lining thok sanami temple board ki president oina wasak lokrei sai humpu Suraba Amaiba Amaibi Arangpham yaona Pung Eshai Touriba sing lengakna pension piragani CM Manipur gi puwari da ahanba CM oina minister N Biren ngarang haing khongbal Upong yumpham da leiba lining thok sanami laisang da masamak laktuna lining thok sanami temple board SLTB gi nauna president gi pampuna buwasak lokhibaga loinana vote asigi ahanba mifam na saruk yakre se minister N Biren wasak lawna bigi laisang asida hek thunglabaga Amaiba Amaibi yauna pena sasak pasingna taram okhi khongsat asigi mangoinana mamangna amukta thokhidreba maungda se minister Biren na nongpok thangba lambi rom dagi laisang asida sanglakpada lining thok sanamai temple board ki thaumisingna apien manungai basu phongdokhi matung tarakpada su laisang asida lai khurumba lakpasing nongpok thangwa lambi da sanghan binaba CM ge pokning singsinki mi phamasiga mari lainana minister N Biren hai lining thok sanamai temple board na sakhang laba lamdam asigi sei humpu Suraba Amaiba Amaibi Arangpham phamba laison tawribasing yaona pena sisakpasing Manipur langana pension piragani Eshai lining laison yokhatana furup asi malemna saktak pangamloi maduna akhoi lining nat aikhoina kangadabani laisang asigi sangpham athubada tongan lambi ama semlagani masigi damak official singna mathau taba thabak sing pekhat pa hokre heba pawmus phonakhi